Assam the police encounter Dakumari Shiri. Assam ki Golpara district police Kutona begini haba Taudok Dakumari Shiri Haina senior police officer Manafongdokre. Taudo do Giladobi area da Ngarang Angan Toki Taudoni. Golpara senior superintendent of police Navanit Mantan High. Makoina how keep a numit currently see the Kulai pipe Gangama, Mapamasi the lady having a paupanki, high university Megalia Lonaba border, Makoina Makoi Panab operation Taki, Akoina Makoi Panab operation Taki, Mana High, Gang Aduna Mipami Pungam, some criminal Gitavak Toron Kiamas at Tagadori having a Kanapa Paoma Punky, Madurigi checkpoints in the police the Mikup no home singer the key, criminal singer do Giladobi area the liver checkpoint Karamat Lapuki. Makoina Mapamadura Nantok to Sakina Bohana Kedubu, Karadu, Handuna Satpangam Kidi, Makoina Tim Madu Tamano Kapsalaki, Ado police personnel sing the Handuna Kapki Hana, Mantanaki, Karadu Yoba criminal Marimak Nomi Pan Marigisoki, Matunga Maranakpada Hospital, Pukakedubo, Makoi Hospital Europe, Shiri Haina, Shiri Haiken Su SP, SSP Nafundoki. Guwahati High Court na Mate Bel Pikraba Matung KZ Sina NIA Matatu Maral Sikri. Guwahati High Court na Thangmilan Mate Bel Thadorkibaduna NIA National Investigation Agency na Kuki Miyang Matakta Lana Maral Season Bigi Mayek Sing Labukudam Amani Haina KZC Kuki Council Maral Siraki KZC Information and Publicity Secretary Ginza Bolzon Thadorok Pasture Manahai NIA na Kuki Miyang Matakta Aran Maral Kasijili Habis Handa Kona Thangmilan Mate Bel Pirakiba Sinataki Kona Mati ki Matata Prime Facie Evidence Amata Pankiti Asigumba Aron Agenda Miki Makarasa Trakli Kongtang Sina Community Asibu Criminal Win Uhana Vamadi Kuki Asumba Kongjang Asibu Masak Tiana Bohona Benihari Casing a sea NIA Sinadringai Mamang Manipur Police the Matamadu Minister and Beren Singaga Laktunaraga Semdok Satopa Hokrabani Local Authority Digi Horaga National Investigative Body Powder Michang Mikai Naibiki Tong in the Labasigi Judicial Process Bu Masak Lemadi Asumba Masum Michang Mikai Naidaba Hiba Principal du Kongauna Benhedi Koki Singi Matakta Satariba Michang Mikai Naiba Tong Sigi Tayonabada David Puminung Shilatana Hatki Talk to Sienri Bisingi Matakta Batik Saba Kudam Sangdam Kialavas House of Power Padan Lady Asigumba Kandok Hanjin Tauraga, Action Lokat Baushina, Asum well Panganaba Masum Kukizo Miyangi, Dignity, Security, Masum, Right Haking and Signary. NIA gi thawong shin India gi justice system manung misang mikai naiba double standard amasum political manipulation tawi haiba taksari maralai tapu kuki jau singbu serak piba duga maralai bisingna maning makhatamna lehanbe gi thawong shina hena saitheng piba miyamna thajaba manglakpa amasum maralai bisingbu na hena mathau hapo oina thokle hari KZ Sina Asigum Tawong Subu Akan Mamona condemned to Wogaloina, Tuminna Yang do no Kaklay, NIA and Misang Mikai Night and Exaloka Navamadi, Marale Wissing Serak Pigadavan Hedi Siri Gaurasandra Namo Purbasaram the Quipuna Makalaminaramba, INM Moirang the Sukmatam Sanga Taupubiramba, Siri, Mairemam Kamal Singana Tabang Sithalo Reduna, Nungsirabi Imunung Sagainati Amadi Marumapang, quite Punamapu Tadoklamlaga, how give September gi, Ang Taramapan English Singaniga Kungamanga, Langwangi Kunganipani Pan by Irai Numita, Gurugi Kripa the gi, Bes Onduna Siri Krishna, Saitiana Nila Das Hype Nampangzaduna, Brindaban Prapti Oikre, Laglibo October Gitang Ama English Singaniga Kungamanga, Meragi Mapani Pan by Humzakasha Numita, Srata den Tokle, Numit Asida Lake Hidrabagi Atama Santigi the Ngamzaba, hairakle Kradang, Hari Sankritan Galoina Siri Gauranga, Mahaprabhugi, Saranda Kasagadari, Upalaksya Sida, Brahman Vaishnab, Ahalaman Amadi Marumapang, Kwai Kibigna, Batamsana Lengbi Raktuna, Harinam Sravan, Taubiranaba Pauzenjari, Tauram Pareng, Nungtil Pung Taranitui Makai, Sankritan Hoba, Leiroi Kraba Ipa Ibung Tinabiramba, Loina Biramba, Ikoina di Sakang Zahudraba, Mipung Kudimagna, Laikidabagi Pauzela Sibuting Nabirabadi, Mahaki Aroiba, Mathau Mangam Pangthokpasida Laimana Matang Oirabasu Katpiduna, Saruk Yaba Lakpiyu Haina, Imung Manungi Miyoisingi Makaitaki Pauzenjari ba Imung Manung Sing, Mapam, Mairembam Laikai Moirang, Tauram Topam, Mairembam Laikai Mandap Moirang. President Rule Hairakle Nongmai Bongi Makol Tadra Basu Relief Kemda, She's of Electric, Imphal da MLA na IDP Singbu Lai Kurum Hananaba, lamthadringai Zeribam Relief Kem the Mahiru Ema thouri Yallamduna Shiramli.
मे अहुम लिसिंग अनिगा कुनगा हुमदोइदगी लमेन तुहेन कुकी जौसिंगा मखोइगी खुलाई पाइबा तियोरिसिंगा खुदसमनदुना मणिपुरदगी लेजिस्लेचरगी पावर यावबा सेपरेट एडमिनिस्ट्रेशन यूनियन टेरिटोरी पीगदबने हाइबगी डिमांड तौरदुना सथरखिबा लानगी वरोइसन हौजिक सही अनि मखाइ फजिलगलबा फावबदा पुरक्पा ngamdrabase February 10 ing lising aniga kunga mangadigi Manipurda president rule salairapadigi bom amsum nongmai makol takidabagi ing tapahanjilakle haina governor yaunu yunalenga kilusing basing phungdoknaba horaklabasu relief camp sing lairakliba miyoising suicide tawduna sijabagi thawdoktinga sisu leptana thokli ख्वाइदगी पुनिंग सिंसिनिंगाई ओइरेबदी थोंजु असेंबली कंस्टिट्युएंसी की बीजेपी की एमएलए टीएस बिसोरजना मोरेदगी लंजेनरखिबसिंगिदमक सेंब कमिटी ऑन प्रोटेक्शन ऑफ माइटे विक्टिम्स मोरे कॉफमेप का कुसमनदुना सही अनि हेलगलब इरांग असि लुसिंदुना इंग तप हंजिलंगनबगिदमक तुवान तुवान रिलीफ कैंप सुद लेरक्लिब आईटीपी सिंग लाई खुरमनबगी तीर्थ यात्रा हाइन मिंगथोनबा तुरमा ngasi pung tararam tarakpadigi akampat relief camp digi MLA sina harau harau na lamthaki Manipur State Transport ki yauna puna bus tara relief camp de lerakli banupi angang yauna IDP sing ing tapa hanjil halana bagi damak siri gobind naji da thauni jaba yauna sakle na masu sami nakhiba thawra masigi moina na ngasi nungalam dai pungani makhairom tarakpadadi jeribam police station koliba jeribam higher secondary school hangba relief camp de laidun school asimakta da class 9 tamlipa masagi sahi taraga mari rom da suriba mahiroi nupa masama school asimaki campus da leiba cycle set ta thouri yanduna shiramni Thaudo osida laikidraba mahiroi nupa masasi ki mami yurembam angamba apokpa wai romeo kawi jeribam ki borobe cross subdivision ki manusanba lamtai khunau dagi lanjelaktuna relief camp asida leirakhiba sahi anirom phajelak lahari thaudo osigi matangda pauksi yaman laikidraba wai angamba ki apokpa wai romeo ga telephone anira uhumlak sanakhibu gori da mangna hai aikoi borobe cross subdivision ki manusanba lamtai khunau da leijabani tamthiraba lan jeribam yokshilakun lamtai khunau da leibam mitai gi yum sing desu bom am sung nomai kapsin don akan be attack sa tharakpadigi ahan mada nupi anga amadi ason ana sing han lanjena han khraba matungda aikoi nupa sing di kona lakhibani laikidrawai gi sa nupa sim manau nupa ngakta punna manga gi manung mang iton ton mani ai gi isa nupi yaudi isa nupa ngakta mangani isa nupa manga gi manung da ahum mayum me ke bali laikidrabi isa nupa aton baga hek thangna ba mayamadi gari sem sabada yaudun Imphal sa khibadi ngasi numidang khau halaktri ma hayeng laklagani haibigi pau pirakli ahan bada ekoi Vidyanagar da leiba sports complex ki stadium na sangjafam lauduna thamarum leirakhibani adubu mafam aduda lanjenarakpa mitai singi masing leptana yamkhalakpadagi lepham chalakta duna jiribam higher secondary school da hangba relief camp asida lainana ba ming salaga leirakhibani ngarang aigi loinabi uremam ongbi maltia ekoi ani Vidyanagar pangthokadaba self help group singi mifam ama yaunana ba sanglut chatlui aikoi anina relief camp asi thadokna mafam adu salamdaida laikhidraba isanupa angamba mamanaba ani ohum lakminaduna sarawan minaki aduga aingonda lupa kun khakta piramu hairaki maduda aina supnatagi lupa kunthra khakta magyawi hairubasu maangna ngamduna lupa kunthra adu lahokhi adubu aingonda selamata yawdri haiduna mahaki makhutigi ehakna lupa 10 sakpi lauraga mamaga aiga sakhibani mathang tentana sumna meyamna thamjaramge duga hausukuina di meyam paus matanga solution jarage